खुरुमजरी मेंग ताब्रिब सुमताराम उक्चरी ngasi maruba pauda art and culture gi lamda national amadi international gi thakta sakhangduna mana phanglaba singda sarkar na kari tawbi yabagi habadu kanna khanadi haina chief minister na phondokre Jahi tara nipan fau manungda leiba angang sina narakpada RBSK scheme gi makhada lemna layinga dawri amadi Lok Sabha mikhalda common candidate Dr. Narana Mai Paklabadi ipai puna thambiramba ngamkhei inchi ama fauba kahandana thamgani habagi thazaba phondorli Mapungba pau pizari Manipur Chief Minister Okram Ibobina Haikre Art and Culture gi lamda national amadi international gi thakta sakhangduna mana phanglaba miyoi singda sarkarna kari tawba yabagi habadu kanna khanari tangai fadrabadi house ta puthotuna khanagani Manipur State Kala Academy ne sinduna Maharashtra Chandra Kiti Auditorium da pangtokhiba Komapan Suba All Manipur Drama Festival gi hodopagi thoramda Chief Minister na wafam asi phondokhibani hodopagi thoramda sangnaraba theater director H Kanalal Susaryaki lekhidraba sangnaraba aiba GC Tongragi mafamda leisu katana ikai khumnabasu utki festival asiga mari leinana brochure amasu release tauki Chief Minister na makha taraduna jati kanglu payana khundaba lamdam asi magi culture marang kaina leibagi damak ekoina chauthok chei culture na jati amagi sagen minsel ni matamama da lamdam asigi drama lila asi lekai da utuna miyamda pausal piba awa pathapam oidambani adubu lila drama iribasingna society asida kana gadaba achumba maikeda purakadaba pausal piba warising ihaningi art and culture gi lamda mithoi mihelaba miyoi singda sarkar na utfam thokpa igai khumnabo utnaba kana honari incentive oiro employment pu oiro pinanaba kari tawba yabagi habadu yengsili theater gi mami khara samkhibagum tawriba asi festival asina anoba mayol chonghanba oirasanu haiki miyamna pamnari masigi dama isada sautoksaba khawi ekoi pumnamakki masi tawthoksaningai tasengbadi chakolakgi matungina cinema television singba anoba entertainment ki equipment amasung program kaya amal leijarabasu bahabo amadi lila roi singna sakasaka unana performance biduna babok singu kothahanba ngambagi lila drama kaktani maramaduna lila drama ibiriba singnasu kharau nuaibagi oiba kaktanatana समाज को असुंब लंबीदा कुशिन्ननबा माइकई ताप ngamba समाज को शांति पुरकपा ngमगदबा नुपी अंगांग सिंगु इकाई खुनबा उत्पन्न सिंगबा समाज नेदा मेसेज क्या पीब ngamba स्क्रिप्ट सिंगा हेन इहनिंगी State Kala Academy ki Secretary S. Bideswar Sarmana Academy ki staff wat pamadi sial yamna changmana festival asi chahi khudingi pangthopa ngamdaba yawi handaki chahi asigi oina lekhidraba saknaraba iba GC Tongbra da kathokpa oina mahangna iba drama sing oina utpani masida drama luk punthana saruk yari kanalana Manipur ki theater ki masak asi ngasidi malemna khangnare ekoi gi matam asi ani suba generation ni hauji ahum suba generation laklabanina hauroliba naha singna henna honaba tai atai state singda culture gi da scholar lebagum Manipur University da su culture gi scholar putona ba department ama hangdok pinaba chief minister gi puning chingsingki festival asigi ngasi ahobo oina society theater gi ngobung khau utki drama si GC Tongbra gi mayekta ke tomana lamjing lamtakpani National Health Mission ge Rashtriya Bal Swasthya Karyakram RBSK scheme gi makhada chahi taranipan faubada leiba angang singna nana pomatamda lemna layenga dori hiramasi matangda paudam ama Scheme asigi kanaba si hanak sahidagi Manipur da fangalagani haina National Health Mission ge Director Dr. Okram Ibomchana ISTV News da phongdorakli ngasi ma ki office chamber da ISTV News ga akhanana unabada magna makhatara duna scheme asi mai pakna satanaba RIMS Hospital amadi Jenims Hospital da ahan bagi oina District Early Intervention Center ani hangdoklagani masigi damak pak chawba mafam sing khangdokpa loire ahan bagi oina hangadaba center ani asida medical officer yauna doctor specialist sing lehengani magna makhatara duna sahi tara nipan phawgi manungda leiba angang amana narakpa matamda achangba senfam sing lemna pigani karigumba Manipur da layengba ngamdaba anaba oirabasu mapalamda layengba chatpa amadi layengba senfam sing lemna pigani haiki District Early Intervention Center haidana district tumagi manungda leiba patient mayamsi haiba age group se leban kai maduda hana poraga madugi makhata ba laying sina leiba Jenims na taga RIMS ki
departments in the concerned departments in Duga, Tanaraga, moderated a free treatment opinion about. Pesagi limit like trade, Lak Mangas and so the Makoy, the Putopa, Lupayankedas and so the Putopa, the low in the Paring to Yat Lore, and I coin a building, the construction stays the Chatava process lady, and Mashi. Sali basay siglo sila ko November December da di fully functional work kanina kanina Magna makata na phongdorpada National Health Mission gi makada Manipur da hojik tongan ba scheme kya paikali scheme singi manungda JSSK gi makada zatkiba November tha dagi na January tha fawgi manungda RIMS Hospital da angang unakiba mama lising ani jamapan nefu nipan da kanaba phangan kraba hidak langtak sing adugi apun ba senfam amadi sathok sasin gi bara yauna punna lupa lak yankai henbagi senfam ni amarom da Jenims Hospital da November tha dagi na January tha fawgi manungda punna angang unakiba mama lising ama chama kun mari da apun ba hidak langtaki senfam yauna sathok sasin gi bara oina punna lupa lak kun hena kanaba phangan kre adai atopa health center sing da su scheme sigi makada kanaba kya phangan kre haiki koina state khala tabuna mogi delivery gi adoga angang unaga mari lenaba unaga mang natarasu singlida miro laga pokhare poro angang miro maga mari bulena rabadi mastegi thopa ko gi madugi dakata ko person gi mata ji free de pinana ba hospital stay diet no everything free one se ko pipeline de le live tha pin me sa digi de ko fully people on the bonar ISTV News gidabak paudum jari Sunil Kumar ISTV News IMPHAL Tarataruk Shiva Lok Sabha election nasila pagaloina mirep thadoliba political parties singi marakta uhunduna chainabagi uchang wangkhalali hiramasi matangda paudam ama Sahi asigi April sung May thada pangthokadaba taratuk suba Lok Sabha election asiga mari lenana mirep thadoliba political parties singi muching ISTV News na exclusive interview chathari hiram siga mari lenana party taragi common candidate thadokpada saruk yariba Janata Dal United ki president M Tumbina karingma mikhalasida common candidate ki mirep na mai paklabadi ipa ipu singna thambiramba Manipur ngangkhai ngaktuna thamngani phongdorokli Maramandana Lakadra Tratruk Sabha Lok Sabha election asida political party taran puthok shariba kuigi candidate Dr. Moyantham Narana Karim Kavatarabadi Indo Myanmar border Helsinki inchi matam magandana ipai puna thamlamba aikoigi Manipur gi lamkhai soidana aikoina ngakani masi any kariguma hiramamtaga akoi mari na compromise tawra Manipur sasan pairiba Congress government ase law and order ngakpa ngamdaba miyamgi punchi amadi lanthum kanba ngamdaba government ne haina maral sirpaga loinana president Tomina makhatana BJP goina mikhal mayok nabagi mawoinana June 19 gi thodokta mioi 19 sian khiba amadi kaya ama soinai han khiba praja miyamgi thamoi soan khiba do miyamda hana compromise tawham thoi loinana BJP na hojik Manipur da hero of the hero gi role loriba ase matanga chunadaba politics ni hainasu maral sirakli law and order hare or law and order phagalen haire se Janata Dal United amadi aikoi gi samina jariba aikoi gi dol punam na masu yaningde BJP na Manipur miyam gi damakta aikoi gi shokhiba thamoi singdo madu hana compromise to sange haibadi June 19 da Manipur miyam gi shokhiba thamoi singdo madu hana compromise to sange vote ko na mohoi vote ki maramda ko na lakun sungani BJP ki hujiki leiriba khoigi makhoigi vote khomagi khoigi meeting aduga vote khomagi leiriba khoi thabuk thorom punamakta makhoi punamak mi punamak ti hero of the hero in loriba se masi ranati yamna lanba khoi wahi uta sinaba se masi matam yamna chunadaba haini hairoi khangdaba mi sentiment sokpa aduga tawi tokde khangdaba documents yaudaba mayam ngangba machina miyam prajabu humnuna purna bhona basi masi hujik matam na chana darba politics ni mana tawrisi outdated oire masi tawiroi dabani cameraman NG Sanjoy amadi Jenta Sharma ga loinana paudam jariba Richard Ranjan IMPHAL Hospital safety, mass casualty management amadi hospital management planning gi matangda ngarangdagi hauna Jenims ki conference hall da chatharakiba state level workshop ngasi recent create relief and disaster management department na medical directorate ka kusamna duna pangthopa workshop aduda relief and disaster management ki principal secretary Swell Akta Jenims ki director Dr. M Shyamo health services ki director A Bijoy amadi national disaster management authority ki member Dr. Muzaffar Ahmad na tharomapu singone saruyaki
Dr. A. Bijoyna handakta Manipurda akanba UR haba ama tholagani haina sandoliba asidagi miyamna section hawba changi asigumba chumgani haibagi akangnaba leitaba paw asi media singnasu section na phonganingi ikui dringai da China gi matenga loinana Myanmar da nuclear power plant ama sakhibana karigumba mikup amada hekta Manipurda nuclear disaster thokpa yabagi oithokpa lei masidagi ngakto honuba thorang pakhatpa fei haike Dr. Suel Aktana Northeast region asi seismic zone gi manung chanbana hapta khudingi kandrabasu UR hari Thaudo asi kanagumba amatana mangjona na haiba ngamde adubu lamdam asida masidagi ngakto honaba department asina makal makha kayagi thorang lakhali haike Dr. Muzaffar Ahmad na malemgi oina aing asagi chang Celsius degree ahum yauna hengat khiba matamda puthopagi chang chada kunda hanthabana awa ana kaya piri India da disaster na miyoi kaya chahi khudingi hatli asigumba sing asidagi ngakto honaba thorang paikhapada center na pangbe aba mateng pangani haike Tidim lambi pakto na bagi damak Mars ki tang tara mga fawbi manungda masa na yum amadi dukan sing sidok chanaba government na matam thariba asi sangdok piyo hai na appeal tawnarakli hauze huzima class 10 amasung 12 ki parikya matam oibana yum amadi dukan sidok pada mahiri sing wakal ita handre parikya gi larik pabada chaun apan bapire maramaduna April gi thakai fawbi manungda sidok chanaba gi matam sangdok piyo hai na tidim lambi ki nagyata tariba praja sing na mari lenaba singi puning chingsilagli Manipur Dramatic Union Sindana Artist Singing Unit Pangthopaga Loinana Komram Dhanachandra Ningsing Mana Andak Chahi Oina Sangnaraba Theatre Artist Oina Biramongol the Pikre MDU Hall the Pangthokiba Thoram Asida Art and Culture Gi Joint Director Vaigo Amasung MDU Gi President KSH Ibo Susawyaki Vaigo na Lamdamasi Art and Culture Gi Pukai Yamna Leibana Malem Gi Lebak Kyana Kalakna Ribani Nat Kyoba Machak Sing Yokhanaba Honabada Artist Singi Achoba Thodang Lai Haiki Tharamasi sarogama oina dinabani haubani iba MDU na puthokpa khongzom nubi gi ahanba so utke Democracy Chapaleba Amada Democracy ki wan tawla henduna Mahiri Singh Student Union lehenana ba Manipur University Students Union ki Revival Demand Committee ki dabi maram jai amadi Indian Constitution asu ayaba piri haina MSF ki chirol amana fundorali University asida thoaning daba thawdo lekhibana union asi revive tawdaba amadi muthat kiba oiragadi mamangda thokriba India ki center amadi state sing da thoaning daba thawdo sing thokiba mayam ama lekhre adubu ngasi fawba hariba government ki sector asi muthakiba lekhrabra hangli Lamdam asigi miyamna wangna asa tawriba amadi khunai asibu achuma maikeida lamjingbada saruk yariba think tank ama oiriba Manipur University asi ngasidi asuki matek fibam soksilagli All India gi afaba university singi marakta NAAC na piba grade tagi Manipur University na grade hantarakliba asi Manipur University gi vice chancellor na lamdam asigi lebak miyamda ikaiba pibani University asigi oja sing staff amadi Mahiri Singh vice chancellor na unaba pamdabagi wakhalon thadoktuna makoibu unabagi thong hangbana achumba khongthang oigani amaromda Mahiri Singh na khwaidagi maru oibasi makoina tamluriba mahai adu kadai fawba khangnabagi habadu examination pangthoktuna changing tawba aduni adubu laibak thibadi examination pangtholiba hall asi matik chadaba amadi community hall da pusinduna examination thali masina maram oiduna Mahiri Singh da awaba kaya mayoknari hari Manipur Merger Agreement ki maruoina Article Nipan Clause ahum da yauriba wafam sing thabak oina pangthokte haibaga mari leinana thakiba PIL gi hearing ngarang Manipur High Court ki double bench da hearing chathakre Acting Chief Justice Lakshmikanta Mahapatra amasung Justice N Koteshwar gi bench na Argument ki hearing tawraba matung Article Nipan Clause ahum da yauriba closing yamna pak chawba maramna petitioner na pamliba akaknaba adu council gi khuthangda chayol ahum gi manungda piaknaba khangankre ningsingba yai Dr. Suresh Center for Foreign Studies and Placement Manipur gi chairman Dr. Suresh na Supreme Court ta thakiba PIL asi Supreme Court na amuk High Court ta thadarakibani Blind Welfare Week kamari leinana nomogi oba blood donation came among asi Idle Blind School Tagyal the Pangthokre Idle Blind School Tagyal amadi Manipur State Blood Transfusion Manipur na punna sinduna pangthokiba came aduda Blind School gi mahiri kyana I dan tawnaki school gi headmaster Brajamohan na Blind School gi mahiri singsu miyamna I darkar oirapa matamda mateng oinana ba blood donation came asi pangthokpani haiki
Lota project leba Yangkai Mari Suba BSF Technical Headquarter gi IG da hand grenade amaga konana surrender torole haina ngasigi pauche singda phone kiba Churachampur gi Lance Corporal Ngamzaba Elias Nungsai hariba MUSC People's Revolutionary Party of Kanglai Park Pre-Park amadi masigi lan misanglop Red Army ga karigo mahiram amata da mari leina de haina Lubasigi Publicity Officer Department of Publicity and Propaganda Sanju Ainamna Thadrok Pacherol amana hairi Amaromda homecoming ceremony aduda laloba manga surrender torole haina pau asi haiba pau asi arambani haina UNLF ki Department of Publicity gi M sagena thadrok pacherol amana khangalali UNLF ki mingda surrender tawhaliba Pinau Elias Tesmani o kokchaba Elias Tomba amasung Simol Kuki haiba mue ahum adu lub asina masakhangde asigumba surrender lila asina lebak miyam gi ningtam lahlo amadi UNLF ki khongjangda karisu sohan bangam loi haiba miyam na khangi haina cherol sina makha taragli Taruk Shuba Pay Fangan Bio Haina Chatkiba December gi Tang Tara Taretagi Municipal Council Mapangi Employees in the Changsila Pokonjangi Manungchana Laliba Tang Kunitogi Ayupung Mangadagi Namida Wadam Pung Taruka Mini Kuntra Fauba General Strike Tauragani Hari General Strike Manungda Parikya Thariba Singh Ana Ayek Debakarma Amadi May Singamari Lenaba Singh Komtokani Haina Municipal Council gi upon by Union Thadro Pacherola Mana Kangalali Jahini Fugi Mamandagi Chanaduna Lakiba requisite qualification gi scale bu English ni subna tarukta fek ni haina kaktat kiba adu amuk hana Manipur Sarkar na khanaduna Ojasing na thengnari ba khudong chadaba ase ko hanana ba dabi tawduna All Manipur Elementary School Teachers Association na Khuyathong da leiba IMPHAL West ki JDO office mamangda ngasi suwa ka bifam chathari athuba matamda association na taliba dabi ase pithopiu hairi Haukiba Jay in Senitara Humdoida Tonga Tonga organization sing na Fagalaba, Jananaba, Matam Helba Polam Singh, Hidang Managi Polam Singh, Directorate of Health Services ki official amadi police ki Mui Singh Yauna ngasi Langol gi dumping site to Waiduna from Zinkre Polam Singh adudi Consumer Club Manipur Kada Jaithavilerak Development Committee Kam Library Center Khurai IMPHAL East District Committee Khurai MSU branch na Fagalapa Jananaba Polam amadi hidak managi pothok sing yauna punna lupa lak tara mangarong gi polam sing asi manghan bagi matangda National Tobacco Control Program gi State Nodal Officer ke komolini na phongdok kibada hakchang da soan ba polam sing asi manganana ba amadi matam helba polam sing chadana ba miyam na honabiu mamang da su polam kaya manghan kre IMC yauna NGO kana mateng pangbirak padagi polam sing asi manghan ba ngamlibani pot yoliba sing na su matam helba polam sing yonbiganu haurak liban ha sing nisa dagi lapthong na basu mahangna apil tawki ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯍꯤꯗꯥꯛ ꯃꯅꯥ ꯅꯠꯇ꯭ꯔꯒ ꯑꯇꯩ ꯑꯇꯣꯞꯄ ꯗ꯭ꯔꯒ ꯑꯦꯕ꯭ꯌꯨꯁꯀꯤ ꯍꯧꯔꯛꯄꯗꯗꯤ ꯆꯨꯔꯨꯞꯕꯦꯔꯤꯅ ꯍꯧꯔꯒꯁꯨ ꯍꯤꯗꯥꯛ ꯃꯅꯥꯅ ꯍꯧꯔꯒꯁꯨ ꯑꯇꯣꯞ ꯑꯇꯣꯞꯄ ꯄꯣꯠꯌꯥꯟ ꯃꯌꯥꯝ ꯑꯃ ꯗ꯭ꯔꯒ ꯑꯦꯕ꯭ꯌꯨꯁ ꯇꯧꯕꯁꯨ ꯂꯩꯕꯅꯤꯅ ꯃꯁꯤꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ गाइडलाइन मतुंगेना थबकसिंग असे अखोय चसदरकपनि नागपुर दा पांगथोकिबा कृषि बसंत इंग्लिशनि तरामरी दा मणिपुर गी लौमी सिंदा लौ सिंगुबगी लमदा अचौब इनोर अमा पीखे अनोब टेक्नोलॉजी मेथड अमदि फार्म मेकनाइजेशन गी पोलम सिंग उरुबदा लौमी सिंदा अपेंबा पोखे हिरमसगी मतंगदा पाउदम अमा महाराष्ट्र की डिस्ट्रिक्ट नागपुर की सेंट्रल इंस्टीट्यूट फॉर कॉटन रिसर्च फेब्रुआरी 15 की 3 फाउ पांगथोकिबा कृषि बसंत 2014 दा मणिपुर की एग्रीकल्चर मिनिस्टर अब्दुल नसीर याउना ऑफिशियल सिंग अमदी लोमी चनी यांखैरोमना सरू यारुई मेला अस्ति 1960 की मतुंगदा भारत सरकार की मिनिस्ट्री ऑफ एग्रीकल्चर अमदी महाराष्ट्र गवर्नमेंट अनिना पुन खुसमनरगा अतै अचौबा फार्म अमदी कंपनी क्यादगी मतेंग लौरगा पांगथोकिबनी मेला असिदा भारत के तोंगान तोंगान मफम क्यादगी लाकपा लोमी लाख क्यामरमना सरू याखी फेब्रुआरी 15 भारत के प्रेसिडेंट प्रणब मुखर्जी चीफ गेस्ट होइदुना हौदोखी थरमदुदा यूनियन एग्रीकल्चर मिनिस्टर शरद पवार महाराष्ट्र की चीफ मिनिस्टर पृथ्वीराज चौहान अमदी अतै मसकनाइबा मिउ क्यासु सरू याखी तोंगान तोंगान बा नाकेबा थरम क्या पांगथोकिबा थरम अदुदा मणिपुर की ओइदिसु पुंग चोलोमगी कुमै उदखी मेला असिदा ख्वाइदगी पुनिंग चिंगसिलेबदी तोंगान तोंगान क्रॉप्सिंग निंथीजना थादुना सेमलगा लौमीसिंगदा ममुत्ताना खंगनखिबा अदुनी मसिदा सुनतना फार्म मेकनाइजेशन की पोलम सिंग उत्पा प्रोग्रेसिव अमदी सक्सेसफुल फार्मर सिंगा वरी वताई शानदुना वखलोन फाउदोकनबगी तांजा अमा फंगनखिबा अदुनी मणिपुर की लौमी चनी यांखै हेना सरुक याना होनबदा अचौब थौदांग लौकिबा मणिपुर की एग्रीकल्चर मिनिस्टर अब्दुल नसीर मणिपुर की लौमी सिंग सुम टेक्नोलॉजी से सिजनरगा साथोक वातबा मसुंग वात पातबा मिपाल तांगदबा अनौब टेक्नोलॉजी मैम से मणिपुर दसु फंगलगा मसी लौमी सिंग हेना कानब फंगनब पिननबगिदमा सरकार की मुख छिलगा लाक्चबनी
समिति की डायरेक्टर एम गोजेंद्रोना मिनिस्टर नसीर की मेंग मखादा मणिपुर की लौमी सिंह निंगथी जना लमजिंग बिदुना मेला अदुगी नुंगी बमरम सिंह खंगन बतन नतना तवान तवान मफम सिंह चतुना यंगनखी खोंचत अदुगी मतंगदा महाकी ओबे मोसु थमखी मेला सिरगी हला कांदा एग्रीकल्चर की अहुम ममक इनोट अमा हापनिंग बदगी मणिपुर की तोंगान तोंगान जिला माफुंदगी खंगतब फार्मर्स सी कना याम लामना पुरा कांदा सिगी मेला सिदा सरुगे हानी नोजाम बिजगी नपै डिपार्टमेंट ऑफ एग्रीकल्चर मणिपुर की लौमी सिंह मरक्तगी बिष्णुपुर की लौमी अमना अनो अनोबा टेक्नोलॉजी अमदी मेथड क्या खंगबंगमदा अपेनबा फोंखी सिदा था उरी बेगी चेंग नेम से कोई खामेल सिंग बचिदा प्लास्टिक कुपगा मागी मखुन मपा मपा सिदा बा हंतु उग तो से मथंग लाक्स लाख तो रिबे नेस की यार दे आई असी की प्रोसेस आई वा के सत्य की है उसी आई आसान तही दिन की बंगलो बा असी का भारत सरकार की पुरान सी कदाई फावदा भारत ले लौमी सिंह माई पांगना माग इंफॉर्मेशन माग टेक्नोलॉजी सी कदाई फावदा की गुणगते हाइब दे देखि बतारी जिनिगोमा ISTV न्यूज़ कृषि वसन नागपुर HIV amsung AIDS ka mari lenaba isu sing ko hanana link worker scheme implement taunana bagi ingisini taramatoi taranithoi da district tare ki oina NGO sing guideline ki wangmada max ki project director tanaramdana khan ki haiba wafam da thangat ki ba PIL amada Manipur High Court ki double bench na Ministry of Health ki Department of AIDS Control amsung nako na fact finding inquiry ama tauduna yangsinana ba khangan kre loinana chayol mari ki manung da report adu court ta langkhalla ba matung tha ahum ki manung da chunaba ware ama court na lauragani hairi PIL asi All Manipur Anti Drug Association ki secretary organization oiriba konjangba Mega Chandrana thakibani Youth Congress Committee Khangabok Assembly Constituency ki President L Santakuman BJP de yaukre mahna party de yaurokpada state President TS Chawbana taramna opaga loinana party ki thabak sing maruina naha singi sector da mapanga ka khalagani hairi Racial discrimination in India, recent attack on peoples from the Northeast Highway Ramda Domugi Oba Kanan and Mipamama Joint Students Coordination Asinduna DM Commerce ki Hall the Pantokre, Tauramatuda Elo Kendrona Moderator Oiki, Social Activist Dhanavi Lashram Center for Myanmar Studies ki Bobby Nomaitem, Research Scholar Gunamani Chongtham Amadi, Filmmaker Lancha Amadi, MB College ki Assistant Professor Homen Thangjam Nasaruyaki, Kanan and Abaduda Homen Thangjam na Chahi Yankagi Mamandagi lamdam asigi miyamna ningka tamba fanglatri Southeast Asia gi miyoi manba Northeast ki miyoi sing Southeast Asia gi miyoi ni haiduna thamli masimak racism gi khudamni haiki Joint Students Coordination gi convener Premanandana ngasi pangtholiba mifam asida lobo warep sing thabak oina pangthokani haiki Northeast people haiba topic asida oza aramum lokena moderator ibiduna oza mayam research scholar mayam lapiduna musung shesu mayam yauna no discussion asida tarakpa resolution masida le wari paduna mayamgi tongan tongan mod mayam khumjalaga moderator na taramba resolution mahna piramba resolution duna akoina joint student coordination committee na ngasi ki discussion na tarakpa resolution do makha taba khungjang oina makha taba thabak oina pakakani hai wafumsi yam thamjali Manipur Sarkar ki makhada leiba Somong High School ki authority ki asoibadagi school asigi mahire kunipan lom laliba tang kundagi haugadoriba board na loba class 10 ki parikya thaba phangloidori hiramasi mari lenana Kwagatel da leiba Student Union of Kanglaipa ki office ta pangthokpa pawin mifamda union ki president Jayanta Kumanna haiki school asigi mahire kunipan lom asigi manungda mahire anina makoibu school na admit card PBJ haina union da wakalaki union ki mihut kangbo amana school asigi headmaster oriba Joy Unarubada Hiram Asida Mahati Karisu Khangde School gi mahiri sina form fill up tawa matamda Mahati School asigi headmaster oikide haina thaidoraki hana headmaster oidamba housing promotion kaduna JDO John 2 gi DI oidiba Biden ga Unarubada su mahangna headmaster oidingai da asoiba amata lekhide makhata ba mahaki daitana te haraki thaudosi matau karamna thokibano haiba akupa khangnabagi damak board ki secretary Raj Mohan Unarubada su asoiba amata lekhide school gi maikai form thagana rakpada yawak taba oiramgani hairaki Somong High School na tang kunda haugadoriba exam asigi admit card tang 13 tagi mahiri singda yantopa haubana hiram asida thigatpada khudong chadaba amadi mayoknari school asigi mahiri sing chahi mangdanaba school authority amadi board na honagadabani Manipur Sarkar gi education minister nasu hiram asida kupna yengshin biduna asengba du puthopaga loinana masida chenaba sing akanba action lokhapiu haiki
mahiroi chahi mangbagi thabasi akhoi yunna pende school authority da board ki side gi akhoi matik chaba action lokhot piu loina loina na akhoi mahiroi thai ma odribu mahiroi khara asi board ki side gi akhoi na tobuya ba kari thabuk lokholaga exam thaba yagadege haibadu sinbira kanda akhoi mahiroi jing chahi mangdana ba sinbiu haibagi policy akhoi union gi side gi thamjage Laliba Lok Sabha Mikhal gi yenga Thobal district ki oina district SBEEP core committee semkre committee asigi chairman na DC Thobal nodal officer oina ADC Thobal yauri amarom da Laliba Mikhal asigi yenga Thobal district ki elector singi voter facilitation center tarasu hangdokre hairi Catholic Medical Center College of Nursing Korengai gi Reverend Jaslyn SCC da Mamai Khumba Sakangdaba Miyoi Ahumna Thasi Taratarukta attack Toramba Thawong adubu All Manipur Christian Organization Archdiocese Pastoral Council amasung All Manipur Catholic Union na kana yaning daba fondokre Jaslyn Nursing College asida BSc Nursing toriba mahiri singbu yengsinduna leriba misakni miyamgi damakta thabak toriba miyoi amada chatharamba thawong asida chenaba sing mari lenaba authority na fadana ain gi oiba matik chaba cherak piu hairi hauzik sanabagi pau Masih sana bagi pauda. Anishuba International Kang Tournament ki ngasi sana kiba nupi ki match ta India team Singriban Assam amadi nupagi match ta India team Manipur 2 mai pakre Manipur Kang Association sinuna tha asi tang tara tareta gi team tara na saru yaduna khomalna pak Manipur Kang sang amadi Laizing ning tau sanglen thamai banda chathariba Anishuba International Invitational Kang Tournament ki ngasi sana kiba nupi ki match ta India team Manipur bu India team Singriban Assam na panjal tara taruk tara humdoi da maiti ba pikre tournament asi nupagi match ki sana kibada India team Manipur 2 na India team J Bambo Panjal Kuntra Mari Kuntra Humdoi da maiti ba piki hayeng nupi ki match ta India team Jiribam amadi Bangladesh ka sanagani nupagi match ta India team Singriban Assam amadi India team Hojai ga sanagani Bihar ki Panada mathang thagi Mars ki tang amadagi mari fau pa pangthokadariba kunthamathoi suba Senior National Netball Championship Men's and Women's Sasaru yanaba Manipur State Netball Team ki sanaroi taranithoi khale hairi Kangpopi Youth Union Sinuna Thasi Tang Tara Taretagi Team Kulumdoi Nasaru Yaduna Kangpopi Thomas Ground Amadi Cycle Public Ground Chatariba Om Suba Kanglai Metki Ngasi Kangpopi Thomas Ground Sanakiba Ahanba Ground da JSYC na USYC bu gol ani sinoda maithiba pikre ani suba ground gi sanakiba da Kangpopi Youth Club B amadi NMT Cycle goal amata chanaba gamdana draw chakre Cycle Public Ground da sanakiba match da Luhumtin area na Cycle Youth Club B bu gol ani amada maithiba piki ayang ahanba ground da USYC amadi National Football Club sanagani ani suba ground da FC Jalem amadi Waken area Cycle ga sanagani Handball ki sanaroi Laisram Velojit alias Tondon Kangaudana Lekidabada Manipur Handball Association ki staff singna mifam pangtokna minute ani tumina leptuna awaba fondokre Athletic Association Manipur ki makhada United People's Front Manipur na sinduna ahokiba chahi ingisini subna taretagi leptana pangtokna lakpa mega marathon asigi chahi side pangtokiba nipan suba edition Miam gi mateng na mai pang na pangthok pa ngam kibani haina organizing committee ki chairman BM Yaima Sahana Paumising da fondokre ngasi ke sampata leba UPF ki office ta pangthok ba Paumising unabada mahana makhata na fondokhe bada Manipur da tinjang kaijang daba masama ufaba anobo mirol ama semgana bagi pandam da pangthok liba marathon asigi organizing committee da sel amadi pangal gi mateng pangbirak pasing thagat pa fondola duna makhata ba pangthok da marathon sing da su achobo mateng pangbina apil tauki saru yakiba athlete singna masa masagi certificate sing office asidagi ayuki pung tara dagi nuthugi pung mari faubi manungda laktuna lobiu haiki paugi mi famada organizing committee ki secretary N Rupachandra Susaru yaki asiguna marathon asigi athlete sing Manipur gi manung amadi Manipuri mapandagi dengpirakhiba sing akoi prize phangbi daba miyam nasu matung tarapada koi prize wakhal ki natana leba ki damak
चेंबा लमजेन ओइबनिना मसिदसु थोयने हेना सरुक याबियो हाइबा मफम असिसु एनालाइजिंग कमिटी माइकेदिगे अपील तौजरी मथंग थागी मार्च की तांग 19 कुंथ्रामाथोय फाउबा बिहार की पटना दा पांथोकदरिबा 33 सुबह जूनियर बॉयज एंड गर्ल्स नेशनल सेपक ताक्रो चैंपियनशिप दा सरुक यानब खल्लबा सानरोय सिंगना मार्च थागी तांग कुलुमदोय की अयु पुंग 10 फाउबी मनुंगदा खुमलपाक मेन स्टेडियम दा लेबा ऑल मणिपुर सेपक ताक्रो एसोसिएशन के ऑफिस दा रिपोर्ट तौरनबा खंगलली निमित्तरेनी चथगदबा स्पोर्ट्स क्लाइंबिंग कोर्स था सिकी तांग 19 कुनिपान फाउबा कांगलावाल बिनुथोंग पांथोलगनी थवायावा चही 10 दगी कुन फाउबी मनुंग दलेबा नुपा मचा अमदी नुपी मचा सिंगना मिनुथोंग दलेबा एमएमटी के ऑफिस तगी फॉर्म लोरबा यागनी हाइरी फॉर्म थाजिन बगी अरोबा निमित था सिकी तांग कुन फाउबनी हाइरी मणिपुर स्क्वाश रैकेट एसोसिएशन की प्रेसिडेंट IPS एस मंगलेम चाउना इंस्पेक्टर जनरल ऑफ पुलिस दा प्रमोशन फंगलपदा हराउ तयाम फोंदोपगा लोइना मापो ओपगी थरममा एसोसिएशन असि ऑफिस दा पांथोखरे थरमददा एसोसिएशन असि सेक्रेटरी AY देवेन अमदी अतै मेंबर सिंग सरुया के वांगांग खिबसिना फोंदोनखिबदा एसोसिएशन अनि थोकपा अमदी स्क्वाश कोच साबदा सियर यामना चंगु मरमदा सानरोय सिंगी ट्रायल सिलेक्शन अमदी कोचिंग तौबदा अवाब कया मायोंगनै अफब मतिक चाबा कोर्ट लेरबदी इंटरनेशनल थाके सानरोय सिंग पुथोपा ngमगनी मणिपुरी चीफ मिनिस्टर अमदी मरी लेनब सिंगना अखनब मियंग चंगविदुना मणिपुरदा नेशनल अमदी इंटरनेशनल थाकता सानब याबा स्क्वाश कोर्ट साबिनब पुनिंग चिंगसिंकी एसोसिएशन असिगी प्रेसिडेंट एस मंगलेम चाउना फुंदोखिबदा मणिपुरदा इंटरनेशनल अमदी नेशनल की थाकता सानब याबा स्क्वाश कोर्ट लेत्रिबा असि एसोसिएशन अमदी प्रजा मियामगी इहो वाटपदगिनी हाइकी ngasi ba ingasa gi pau pizari ICAR lamfer pata ki phangba pagu metung ina ngasi ki khwaidi ki saba se degree celsius kumathoi 10.5 ni khwaidi ki ingbana degree celsius 3.5 ni nushita yawba ising manal gi chang ayukta chada marfuda tare nungthil na chada yankai mapan aduga nongjugi chang na millimeter 13.3 ni Beslak damaru be pamukana pizari आरएन कल्चर की लमदा नेशनल अमदी इंटरनेशनल की थाकता सखंगदुना मना फंगलब सिंदा सरकारना करी तौबा याबगे हाबिदु कन्ना खन्नादि हाइना चीफ मिनिस्टर ना फोंदोखरे चही 19 फाउ मनुंग दलेबा अंगांग सिंगना नारकदा RBS के स्कीम की मखादा लेमना लायंगदौरी अमदी लोकसभा मिकलदा कमन कैंडिडेट डॉक्टर नरना माई पाकलबदी इपा इपुना थंबिरंबा ngमखै इंची अमा फाउबा काहंदना थमगनी हाबगी थाजबा फोंदरोली ngasi ISTV ने पिजबा पाउ मता सुसिनजरी मेंग ताबरिबु सिमबु kana kurumjari